National Health Mission Manipuri National Program for Prevention and Control of Deafness NPPCD na Health Service ka kutsamnaduna ngasi International Week of Deaf People English ngani kungamari Ngasidagi Houdokhre Sign Up of Sign Language Right haiba wakalda pangthokiba thoram adu Chingmairongda laiba Hotel Classic Granda pangthokibani thoram adugi nungi wakalon piraduna NPPCD State Nodal Officer Dr. Mutum Bibekshan na hai ICMR na kumja lisingani kunda pangthok pongkiba study amagi matung inna India gi apun mamising gi chada 7.mabandi na taba ngamdaba miyoising oiri masigi manungda chada yankama thoidasmit anidi chahi humfugi matakta oiba miyoising ni haiki Manipur gi oina mamang chahi gi April thadagi chatliba chahi asigi haukiba August tha fauba na Tadrabagi kudong chadaba laiba mioi lising ahumga chamapan khangdok pangamki makoi sing adugi manungda na taba sungam gamdraba mioi masing na chamaga marifu mangani haiki thoromaduda athoiba mithunglen oikiba Health Minister Dr. Sapam Ranjan na phongdokibagi matung inna Naa Tadraba singa phaonanabagidamak ekoi miyamsu sign language khangjin batangai fade masigi sumathakta na tadabagi kudong chadaba thengnariba sing Rehabilitation taunanaba lengang na piriba kudong chaba sing lobiyo hainasu Minister na appeal tauki thoramadu da sarug yakiba Social Welfare gi Director ngangom utam na phongdokiba matung inna lengang na taba watlaba singgidamak tongan ba kudong chaba kaya piri lekai da leiba member amadi pradana chingba singna lengang na piriba kudong chaba sing fangananaba hotnabada mateng pangbinaba tangai fadesu haiki Health Haiba, sige subject sidadi, health haiba, sige department sidadi, we need to spread the awareness for prevention of many of the illness. Prasana aware webiba, community participation in many of the illness, community participation. Ama yobiba, ama matotai hai na media ge, isina utamzage. And a cluster area that was a case kara hengelaise. We seek the support of every individual, local clubs, duga whoever, especially media person, naina. Awareness is spread taunanabagidamakta public akoi khudingmak aware oiminasi duga dengi se koi thengnaminasi haidana I reiterate tawjari International Day of Sign Language ki thoram ama ngasi All Manipur Association of the Deaf and Mute na sinduna Manipur Press Club ki Lokta Kholda pangthokre thoram aduda Social Welfare Minister Haikam Dingo Social Welfare Department gi Deputy Director L Danesor Konjal gi Founder Rohan Film amadi Ejobrium gi founder Jimmy Thangzam na maru oiba mithung oina saruk yaki thoromaduga mari lenana Social Welfare Department gi Minister Haikam Dingo na phongdorakpada tha tara manga hena lamdam asigi tangdu laitadana leiriba asigi manungda ngasi pangthokliba Deaf and Mute Sign Language asi yamna maru oiba amani department asina paikhalakpa scheme sing natraga atopa program gi thabak thorom kaya paikhatlabasu Deaf Sign Language singi matangda paikhatpa kaya thengnadri Department asina Deaf Sign Language ki hiramda hena kana ba fanghananaba news channel gi hiram sing yauna tongan ba thodok wathok natraga atokpa thoram singda hena kana ba piba ngamnanaba honaragani haina Minister Dingo na thajaba phongdoki Yo khudimo perfect ato oidi adi normal person ko oisu adi disabled ko oisu deaf ko oisu abo ko biyo i consider pen bang tele masa gi tongan isona pithok jarpa agi quality mo wele adu society is da akoi contribution khara adi akoi na deaf and mute wele na disabled wele na akoi se na sotha mi mo wele ha akoi kadom da ko hatha da da ni ha so amma da thamjani aduna akoi na tawbung ma akoi activities akoi sakila akoi birda samaj ke contribution khara to mo se machine ha important oil ha jadi baru ada pergi social welfare department so we sign it ama idea for deaf and mute sadi the only communication for deaf and mute si pergi sign is no way na neli tawkan da pergi yang ma tawkan da pergi deaf and mute welfare da tawkan kasi dia ma pergi thuna within 2 months ki ban da pergi sila na pergi na target tawi adana asu mo tabi sila ta na si ko tawne ko ni jadi na